ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯂꯚ ꯁ꯭ꯇꯣꯔꯤ ꯑꯃꯗꯤ ꯋꯦꯕ ꯁꯤꯔꯤꯖ ꯀꯌꯥ ꯃꯊꯪ ꯄꯨꯊꯣꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯃꯣꯏꯒꯤ ꯏꯍꯨꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯕꯣꯏꯁꯥꯊꯤꯌꯥ ꯄꯨꯔꯦꯟ, ꯗꯥꯏꯔꯦꯛꯇꯔ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯃꯌꯥꯏ ꯑꯣꯏꯔꯞ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯖꯦꯁꯤꯌꯥ ꯄꯨꯔꯦꯟꯒꯤ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯍꯧꯖꯤꯛ ꯇꯨꯔꯤꯖꯝ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯤ꯫ ꯊꯣꯏꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯏꯆꯝ ꯆꯝꯖꯕ, ꯋꯥ ꯗꯣꯡ ꯗꯣꯡ ꯉꯥꯡꯒꯟꯕ ꯈꯨꯡꯒꯪꯒꯤ ꯄꯥꯈꯪ ꯑꯃꯅꯤ꯫ ꯊꯥꯅꯤꯟ ꯄꯨꯔꯦꯟꯒꯤ ꯃꯅꯤ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯈꯨꯡꯒꯪꯗ ꯄꯣꯛꯄꯅꯤ꯫ ꯂꯤꯟꯊꯣꯏ ꯃꯁꯥꯒꯤ ꯆꯍꯤ 25 ꯁꯨꯔꯕꯤ, ꯃꯅꯤꯄꯨꯔꯤ ꯖꯒꯣꯏ ꯑꯃꯗꯤ ꯏꯁꯩꯗ ꯃꯥꯁꯇꯔ ꯂꯣꯏꯔꯕꯤ, ꯂꯩꯀꯥꯏꯗ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯌꯥꯝꯅ ꯁꯥꯎꯒꯟꯕꯤ, ꯊꯃꯣꯏ ꯁꯦꯡꯕꯤ ꯅꯨꯄꯤꯅꯤ꯫ ꯊꯥꯖ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯏ, ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯆꯥꯎꯃꯤꯟꯅꯔꯛꯄꯅꯤ꯫ ꯂꯤꯛꯂꯥ ꯂꯤꯟꯊꯣꯏꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯃꯠꯇꯗ ꯆꯥꯎꯃꯤꯟꯅꯔꯛꯄꯅꯤ꯫ ꯄꯣꯏꯅꯨꯒꯤ ꯅꯨꯡꯊꯤꯟꯅꯤ꯫ ꯊꯥꯖ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯅ ꯁꯤꯡꯖꯨ ꯃꯌꯥꯟ ꯁꯦꯝꯂꯤ꯫ ꯁꯦꯝꯅ ꯂꯤꯟꯊꯣꯏꯗꯨ ꯎꯪꯗꯨꯅ ꯂꯩ꯫ ꯊꯥꯖꯅ ꯀꯩꯗꯧꯔꯦ? ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯀꯧꯔꯒ ꯅꯪꯅ ꯑꯃꯨꯛ ꯎꯪ ꯂꯩꯔꯤꯗꯨꯅꯤ ꯏꯕꯦꯝꯃ, ꯅꯥꯔꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ? ꯂꯤꯟꯊꯣꯏꯅ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯧꯖꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯀꯠꯆꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅꯤꯡꯂꯤꯕꯁꯤꯅꯤ꯫ ꯇꯁꯦꯡꯅ ꯃꯒꯨꯟ ꯂꯩꯃꯜꯂꯤ, ꯌꯥꯝ ꯋꯥꯍꯜꯂꯦ ꯑꯩꯕꯨ ꯃꯥꯅ꯫ ꯊꯥꯖꯅ ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯅꯪꯕꯨ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯃꯤꯅꯤ, ꯑꯣꯟꯖꯟꯅꯕ ꯂꯦꯝꯗꯦ, ꯂꯥꯏꯔꯤꯛ ꯈꯔ ꯍꯩꯔꯒ ꯍꯦꯛꯇ ꯎꯁꯤꯠꯀꯗꯕ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯈꯤꯗꯥꯏ, ꯑꯗꯨꯒ ꯑꯃꯨꯛ ꯕꯦꯔꯦ ꯄꯦꯊꯔꯕ꯭ꯔꯣ? ꯂꯤꯟꯊꯣꯏꯅ ꯆꯦ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯤ ꯌꯦꯡꯉꯨ, ꯃꯥꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯝꯕꯗꯣ ꯁꯤꯒꯤꯅꯤ꯫ ꯁꯤꯗꯤ ꯊꯥꯖꯅ ꯀꯩꯅꯣ ꯁꯤꯕꯣ? ꯃꯥꯅ ꯁꯤꯗ ꯂꯥꯛꯑꯝꯕꯗꯨꯗꯤ ꯊꯦꯁꯤꯁ ꯑꯃꯒꯤꯅꯦꯅ ꯍꯥꯏꯗꯥꯏꯅꯦ? ꯆꯦꯗꯣ ꯐꯥꯛꯇꯣꯛꯇꯨꯅ ꯁꯤꯗꯤ ꯌꯥꯝ ꯐꯩꯅ, ꯑꯩꯒ ꯆꯠꯂꯨꯁꯤꯀꯣ ꯂꯤꯟꯊꯣꯏ? ꯂꯤꯟꯊꯣꯏꯅ ꯆꯠꯂꯨꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯏꯁꯥꯁꯦ ꯃꯩꯔꯥꯟꯕꯤꯒꯨꯝꯅ ꯏꯊꯟꯇ ꯆꯥꯛꯊꯦꯛꯇꯨꯅ ꯂꯣꯏꯈ꯭ꯔꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ꯫ ꯊꯥꯖꯅ ꯀꯔꯤꯅꯣ ꯅꯪꯕꯨ, ꯅꯍꯥꯟꯋꯥꯏ ꯂꯩꯔꯤꯉꯩꯗꯅ ꯍꯦꯛ ꯎꯕꯒ ꯑꯃꯨꯛꯇꯣꯏꯕ ꯇꯤꯜꯂꯥꯏꯈꯨꯝꯕꯤꯒ ꯆꯥꯡꯗꯝꯅꯔꯝꯕꯗꯣ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯒꯤ ꯇꯨꯝ ꯑꯣꯏꯅ ꯌꯨꯍꯧꯔꯕ꯭ꯔꯣ ꯑꯩꯒꯤ ꯏꯇꯥꯁꯦ? ꯏꯕꯦꯝꯃ, ꯃꯤꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯂꯩꯔꯝꯅꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ꯫ ꯂꯤꯟꯊꯣꯏꯅ ꯂꯩꯅꯤꯡꯕ ꯂꯩꯖꯁꯅꯨ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯊꯥꯖ ꯃꯥꯅꯗꯤ ꯑꯩꯁꯦ ꯅꯤꯡꯁꯤꯡꯂꯝꯒꯗ꯭ꯔꯥ, ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯥ? ꯊꯥꯖꯅ ꯁꯤꯡꯖꯨꯁꯦ ꯍꯥꯟꯅ ꯑꯝꯇ ꯆꯥꯈꯤꯁꯦ, ꯑꯗꯨꯒꯅꯦ ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯏꯕꯗꯨꯕꯨ ꯏꯅꯦ ꯏꯕꯦꯇꯣꯟ ꯈꯣꯏꯗꯅꯦ ꯆꯠꯂꯒ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯂꯧꯒꯦ ꯍꯥꯏꯔꯒ ꯀꯣꯛ ꯂꯣꯏꯔꯁꯤ꯫ ꯑꯩ ꯇꯧꯒꯦꯁꯦ, ꯀꯩ ꯂꯝꯗꯩꯅꯣ ꯀꯔꯤ ꯌꯦꯛꯁꯂꯥꯏꯅꯣ ꯍꯪꯂꯒ ꯂꯣꯏꯔꯗꯨꯗ꯫ ꯂꯤꯟꯊꯣꯏꯅ ꯑꯁꯦꯡꯕꯅꯤꯀꯣ ꯊꯥꯖ, ꯍꯥꯏꯕꯤꯌꯨꯀꯣ, ꯅꯪ ꯐꯤ ꯍꯧꯕꯒꯤ ꯂꯪꯗꯣ ꯑꯩ ꯆꯥꯛꯄꯤꯒꯦꯕꯀꯣ, ꯍꯥꯏꯕꯤꯌꯨꯀꯣ? ꯑꯗꯨ ꯀꯨꯏꯅ ꯂꯩꯔꯝꯕꯕꯨ ꯅꯣꯡꯃꯇꯁꯨ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯪꯍꯧꯗꯦ꯫ ꯃꯥꯅꯗꯤ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯑꯉꯥꯡꯉꯩꯗꯒꯤ ꯂꯧꯈꯤ ꯍꯥꯏ, ꯑꯗꯨꯒ ꯅꯣꯡꯃꯇꯁꯨ ꯇꯧꯔꯛꯇꯦ꯫ ꯅꯨꯡꯗ ꯆꯤꯛꯄ ꯌꯥꯝ ꯍꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐ꯭ꯂꯥꯁꯕꯦꯛ ꯃꯇꯦꯛ ꯑꯃꯇꯪ꯫ ꯈꯨꯡꯒꯪꯒꯤ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯔꯤ, ꯁꯟ ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯕ, ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯪ ꯃꯌꯨꯝ ꯈꯔꯁꯨ ꯂꯩꯔꯤ꯫ ꯊꯥꯖꯅ ꯁꯦ ꯂꯤꯟꯊꯣꯏ, ꯍꯌꯦꯡ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ? ꯂꯪꯆꯥꯛꯇꯤ ꯉꯔꯥꯡꯒꯤꯗꯨꯅ ꯀꯣꯟꯅꯒꯗ꯭ꯔꯥ ꯌꯦꯡꯉꯣ, ꯀꯣꯟꯅꯗ꯭ꯔꯁꯨ ꯍꯥꯏꯔꯛꯑꯣ, ꯇꯥ ꯊꯣꯏꯕ ꯍꯣꯏ ꯋꯥ ꯌꯥꯅꯤ, ꯑꯗꯩ ꯈꯔ ꯁꯦꯝꯕꯤꯌꯨ ꯍꯥꯏꯒꯦꯕ꯫ ꯂꯤꯟꯊꯣꯏꯅ ꯍꯣꯏ ꯌꯦꯡꯒꯦ, ꯑꯗꯣ ꯁꯤ ꯃꯆꯨꯁꯦ ꯑꯩꯒꯤ ꯑꯃ ꯈꯥꯎꯀꯣ, ꯍꯌꯦꯡꯋꯥꯏ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯀꯥꯟꯗ ꯏꯟꯒꯦꯕ꯫ ꯑꯉꯥꯡꯕ ꯃꯆꯨꯁꯤꯗ ꯕꯦꯕꯤ ꯄꯤꯡꯅ ꯃꯄꯥꯜ ꯍꯛꯄ ꯐꯤꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯦꯕꯀꯣ, ꯑꯩꯒꯤ ꯑꯃ ꯈꯥꯎꯀꯣ? ꯍꯣꯏꯗ ꯈꯥꯎꯇ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯒꯤ ꯏꯇꯥ ꯐꯖꯕꯤꯁꯦ ꯐꯤ ꯃꯆꯨꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅꯅꯦ ꯐꯖꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯤ꯫ ꯅꯥꯆꯣꯝ ꯑꯃꯒ ꯐꯖꯔꯣꯏꯗ꯭ꯔꯅꯦ? ꯃꯌꯥꯝꯗ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯣ ꯂꯪꯁꯤꯗꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯤꯗꯕ ꯌꯥꯗꯦꯀꯣ, ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯒꯤ ꯐꯤ ꯁꯥꯕ ꯍꯧꯗꯣꯏꯅꯤ꯫ ꯅꯥꯀꯟꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯣꯏꯅꯦ, ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦꯀꯣ, ꯑꯁ ꯑꯃꯨꯛ ꯀꯥꯏꯅꯈꯤꯗꯣꯏꯅꯤꯀꯣ, ꯅꯨꯡꯁꯤꯗꯀꯣ? ꯊꯥꯖꯅ
wakai nganglanuba matamna purakadabani singjuse tolo amta nangna tolagana haweba Linthoina morok manamside nungside thambause aidi yamna pamjari tuninkhong manamse ngawre Linthoina nang adum toloba thajana langjanang melubagine khutka se nari ngamore ise amta tolo noina ne totpado amta chageba isu singjudo haifet inthoklaga nigla nangla Linthoina ngla amta toloba ko chum tawlerano namise tagrane mi liglana yare asigibu ai tolage se haiduna nakanda leiribe isinga lawduna makhuladu hamtoi laikai angang singna chen chongduna sanarami angang singna awaba kakthokduna sanariba adu nakanda tumina phamduna pureni yengjarami pokpadagi asomna amukta pena chen chongduna sanaraktriba pureni aduna angang sing adugi matau aduda nungsiba phawrami angang singna sanariba adu mahaksu yausilami angang sing adugi maraktagi amana kaka kaka nangdi pakhangnina kakana mangba tare angang amana amu ahandi mamit pusinjadi yaroi natrabadi angang singna adum mangba tare haibadagi mamit adu rumal amana kisili aduga bol adu pakutta pirami aikhoina chelikanda kakana ne bon sina thomada panba mi do amuk mangdeba haina sanariba adugi sanabagi machat adu takpirami puren joking aduna mapu adu khumjinduna mamit adu rumana kisinduna angang singa chen chongduna sanarami purena langakpa bol aduna laisabi singju chariba adomda oina hektarare aduga Linthoide hek thokpalure Linthoido yam sauna hawalakduna tholei aduga maning onthokduna leiriba kanano karino khangdaba purengi mana adu leiraga kai jagena na ya higalino chalo ada sanarujo haina chairakpada angang sing aduna nene nene kakasidi ekoi swaidegi nati a milamdegi lakpani tamnaoigi kakani hairakpa aduda purensu mamita puliba rumal adu lawthoklei Linthoisu ikaibui lakpoi onthokduna chenkre nakal amaromdana singju chaminaribi mamanabi sing aduna kanai pakhangno mana mo ngangbirisina thajaine mayamdu nong noktuna hema karino me ikaibadu loiramani haiba liglana yam posta drose asinu pase ine bedol haida ngarang lai haibado mankreda thajana he aphawbia karino kanano su khangdana nangbo Linthoina adu oirasu usitaba yabro hekta angang marakta yausilaga mayaga higaladana mathong marong khangdana japhanba taba liglana as adumaina hainoi mi lairika yam hai haibani gold medalist ne na su haibani mapanda adum lairi na su haibani Manipuri maitai jagogi maramdasu thijinba lakpani haibani thajana as chapchari ne adu oirdia Linthoina karino chapchari bo thajana kaimna teda nang hek tambiro haiba Linthoina yare amta chasla langdo poro yare ko lao namidangi matamni puren ngasai mangonda mana leirakhiba adu ningsingduna leiri sori haiba foba haihaude khana wakhandu nungaidaba ma fauri magi phone lawthoktuna phone tawi tawriba phone adu Jesia dani purena hello Jesia hairo tare pure kaidore purena ngasido aido yamna ikaiba thaba ma tawrini Jesia kaidore haina drabro mafamdugo nang abduction tawba ngamdrabo purena nateda adugi amta nate mafam sigi soil weather leiba yamna nungaigani aisu mafam sigi culture phajabasida ngauduna leikhragani ngasi nupi ama thengnari Jesiana oh that is good nangi guide phangle ko dudi natra purena no nateba Jesiana oh I'm sorry puren ai next time da call tawrage emergency ama lai okay good night puren gi thamoi da phawriba langtakna ba do pauloina tamthokningbani adubu kanada su tampham leiramde Jesia su thaba athuba amagi chatkre noma purel amadi mani ibetol wari sanarami purena lakpagi maram amadi chakki gadoba numit adu hairami purena Linthoina purenda jagoi gi kanglon kaya ama takpirami purensu Linthoina takliba jagoi singado video record namlami thaja su manakta leiri adubu khanghaudana Linthoina he karino video record toriduba nangbu ibadamu idoini haidaine kakhano yam thuna
ꯊꯥꯖꯅ ꯂꯤꯟꯊꯣꯏ ꯊꯣꯏ ꯅꯪꯁꯨꯕ ꯌꯥꯔꯤꯁꯦ ꯍꯦꯃꯜꯂꯦ ꯚꯤꯗꯤꯑꯣꯁꯤꯅ ꯅꯪꯕꯨ ꯂꯥꯟꯅ ꯎꯍꯟꯒꯗꯕ ꯂꯩꯇꯦ ꯗꯥ ꯄꯨꯔꯦꯟ ꯁꯥꯎꯅꯨꯀꯣ ꯑꯁꯤ ꯃꯀꯣꯛ ꯆꯥꯛꯄꯅꯤ ꯄꯨꯔꯦꯟ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ ꯀꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯀꯛꯑꯒꯦ ꯂꯤꯟꯊꯣꯏꯅ ꯀꯛꯇ ꯑꯣꯏꯔꯗꯤ ꯀꯩꯒꯤ ꯅꯝꯂꯤꯅꯣ ꯍꯥ ꯊꯥꯖꯅ ꯂꯤꯟꯊꯣꯏ ꯌꯥꯔꯦ ꯅꯪꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯤꯕ꯭ꯔꯣ ꯅꯪꯒꯤ ꯐꯠꯇꯅꯕ ꯅꯠꯇꯦ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯃꯥꯏ ꯄꯥꯛꯂꯛꯑꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯄꯅꯤ ꯄꯨꯔꯦꯟꯅ ꯃꯦꯗꯥꯝ ꯂꯤꯟꯊꯣꯏ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯂꯤꯟꯊꯣꯏꯅ ꯑꯩ ꯁꯥꯎꯗꯦ ꯁꯥꯎꯕꯒ ꯍꯩꯇꯦ ꯁꯥꯎꯈ꯭ꯔꯗꯤ ꯀꯅꯥꯝꯇꯅ ꯊꯦꯝꯕ ꯉꯝꯃꯣꯏ ꯊꯥꯖꯅ ꯗꯥ ꯄꯨꯔꯦꯟ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯂꯪ ꯃꯆꯨ ꯂꯥꯛꯄꯒꯤ ꯀꯩꯀꯩꯅꯣ ꯈꯤꯇ ꯌꯦꯡꯂꯨꯒꯦ ꯄꯨꯔꯦꯟ ꯑꯗꯨꯗꯤ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯂꯁꯤ ꯑꯩꯁꯨ ꯊꯣꯏꯕ ꯍꯣꯏꯒ ꯊꯣꯛꯂꯛꯑꯒꯦ ꯄꯨꯟꯅ ꯆꯠꯂꯁꯤ ꯑꯩꯁꯨ ꯆꯠꯅꯤꯡ ꯂꯩꯔꯝꯕꯅꯤ ꯆꯞ ꯆꯥꯅꯔꯦ ꯁꯤꯡꯖꯨꯁꯨ ꯆꯥꯔꯛꯁꯤ ꯑꯗꯨꯒꯅꯦ ꯑꯩꯗꯤ ꯍꯩꯇꯨꯞꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯁꯨ ꯈꯔ ꯂꯩꯔꯛꯀꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯑꯍꯥꯟꯕꯒꯤ ꯊꯥꯖ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯑꯅꯤꯅ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯃꯔꯣꯝꯗꯅ ꯄꯨꯔꯦꯜꯁꯨ ꯍꯌꯦꯡꯒꯤ ꯐꯪꯁꯟꯒꯤꯗꯃꯛꯇ ꯃꯈꯨꯠꯇ ꯆꯦ ꯑꯃ ꯄꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯊꯣꯏꯕꯅ ꯃꯔꯨꯞ ꯄꯨꯔꯦꯜ ꯆꯌꯣꯜ ꯑꯃ ꯈꯔ ꯍꯦꯟꯖꯤꯜꯂꯦ ꯃꯔꯨꯞꯅ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯛꯄꯁꯦ ꯅꯣꯡꯃꯇꯁꯨ ꯃꯔꯨꯞ ꯈꯣꯏꯔꯣꯝꯗ ꯆꯠꯂꯨꯁꯦ ꯍꯥꯏꯗꯦ ꯑꯝꯇ ꯆꯠꯂꯨꯕ ꯌꯥꯕꯅꯤ ꯌꯨꯝ ꯈꯪꯕ ꯑꯣꯏꯅ ꯊꯥꯅꯤꯟꯅ ꯍꯣꯏꯅꯦ ꯇꯥꯊꯣꯏꯕ ꯑꯝꯇ ꯆꯠꯄ ꯌꯥꯏ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯑꯃꯨꯛꯇꯪꯗꯤ ꯏꯅꯦ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯄꯗꯣ ꯑꯗꯩ ꯆꯠꯇ꯭ꯔꯤ ꯄꯨꯔꯦꯟꯅ ꯊꯥꯅꯤꯟ ꯅꯪ ꯂꯥꯛꯑꯝꯃꯕ꯭ꯔꯣ ꯊꯥꯅꯤꯟꯅ ꯂꯥꯛꯑꯝꯃꯦ ꯏꯕꯥꯏ ꯑꯗꯨꯀꯥꯟꯗꯨꯗ ꯏꯕꯥꯏꯗꯤ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯈꯤꯅ ꯍꯥꯏ ꯄꯨꯔꯦꯟꯅ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯗꯨ ꯊꯣꯏꯕ ꯃꯦꯗꯥꯝ ꯂꯤꯟꯊꯣꯏꯁꯤꯕꯣ ꯊꯣꯏꯕꯅ ꯀꯩꯗꯧꯕ ꯈꯪꯅꯕꯕꯨꯗꯤ ꯂꯩꯔꯝꯃꯣꯏꯗ ꯌꯥꯝꯅꯕꯨꯗꯤ ꯆꯝꯖꯕꯅꯤ ꯑꯗꯨ ꯀꯩꯅꯣꯝꯃ ꯄꯨꯔꯦꯟꯅ ꯅꯠꯇꯦ ꯑꯗꯨꯏ ꯅꯠꯇꯦ ꯂꯥꯟꯅ ꯆꯠꯅꯈꯤꯗꯧꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯃꯥꯅ ꯐꯖꯅ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯊꯥꯅꯤꯟꯅ ꯏꯕꯥꯏ ꯑꯗꯨꯗꯤ ꯏꯕꯗꯨꯗꯤ ꯗꯇꯥ ꯀꯂꯦꯛꯁꯟꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯄꯨꯔꯦꯟꯅ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯔꯛꯏꯕ ꯑꯩꯁꯨ ꯈꯪꯅꯤꯡꯕ ꯑꯗꯨꯗꯪ ꯍꯪꯂꯛꯏ ꯊꯣꯏꯕꯅ ꯄꯨꯔꯦꯟ ꯅꯪꯅ ꯅꯍꯥꯟ ꯐꯣꯇꯣ ꯃꯌꯥꯝ ꯎꯠꯄꯗ ꯌꯥꯎꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯉꯍꯥꯟ ꯂꯥꯛꯑꯝꯕꯗꯣ ꯐꯖꯩꯅꯦ ꯃꯁꯝꯒꯗꯣ ꯉꯥꯡꯍꯜꯂꯗꯅ ꯑꯗꯨ ꯑꯩꯈꯣꯏ ꯂꯤꯟꯊꯣꯏ ꯍꯣꯏꯗꯤ ꯑꯗꯨꯝꯕꯗꯣ ꯀꯌꯥ ꯍꯩꯅꯗꯕꯗꯧꯅ ꯇꯧꯕꯅꯤ ꯑꯗꯣ ꯆꯠꯂꯒꯦ ꯑꯩꯈꯣꯏꯁꯨ ꯁꯟ ꯁꯖꯤꯛꯇꯣ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯂꯥꯛꯑꯁꯨ ꯂꯥꯛꯀꯦ ꯈꯪꯗꯦꯅꯦ ꯅꯪꯁꯨ ꯀꯨꯏꯅ ꯂꯩꯗꯧꯕ ꯅꯠꯇꯦ ꯍꯥꯏ ꯄꯨꯔꯦꯟꯅ ꯇꯣꯏꯅ ꯂꯥꯛꯀꯅꯤꯗ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯁꯤꯅ ꯃꯥꯏ ꯄꯥꯛꯑꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯊꯥꯅꯤꯟꯅ ꯍꯣꯏ ꯏꯕꯥꯏ ꯂꯥꯛꯑꯣ ꯑꯗꯣ ꯆꯠꯂꯨꯈꯤꯒꯦ ꯑꯃꯨꯛ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤ ꯆꯠꯂꯦ ꯏꯕꯥꯏ ꯊꯣꯛꯑꯦꯀꯣ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯄꯨꯔꯦꯟ ꯊꯥꯖ ꯊꯣꯏꯕ ꯂꯤꯟꯊꯣꯏ ꯄꯨꯟꯅ ꯑꯉꯥꯡꯁꯤꯡꯒ ꯂꯩꯔꯤꯉꯩꯗ ꯖꯦꯁꯤꯌꯥꯗꯣ ꯀꯥꯔ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯏ ꯄꯨꯔꯦꯟꯅ ꯖꯦꯁꯤꯌꯥ ꯀꯅꯥ ꯅꯊꯟꯇ꯭ꯔꯣ ꯖꯦꯁꯤꯌꯥꯅ ꯃꯥꯅꯤ ꯏꯊꯟꯇꯅꯤ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯤꯟꯊꯣꯏꯅ ꯊꯥꯖ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩꯗꯤ ꯍꯜꯂꯛꯂꯒꯦ ꯊꯥꯖꯗ ꯉꯥꯏꯈꯣꯍꯦ ꯆꯠꯃꯤꯟꯅꯁꯤ ꯖꯦꯁꯤꯌꯥꯅ ꯀꯅꯥꯅꯣ ꯃꯁꯛ ꯑꯝꯇ ꯈꯪꯅꯕꯒ ꯅꯪꯍꯧꯗ꯭ꯔꯤ ꯄꯨꯔꯦꯟꯅ ꯃꯥꯅ ꯊꯣꯏꯕ ꯃꯥꯅ ꯊꯥꯅꯤꯟ ꯑꯗꯨꯒ ꯑꯥꯗ ꯆꯠꯂꯤꯕ ꯈꯔ ꯃꯁꯛ ꯁꯥꯡꯕ ꯕ꯭ꯂꯦꯛ ꯐꯨꯔꯤꯠ ꯂꯤꯠꯄꯁꯦ ꯑꯁꯤꯗ ꯃꯦꯗꯥꯝ ꯂꯤꯟꯊꯣꯏ ꯑꯩꯒꯤ ꯒꯥꯏꯗꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯄꯨꯔꯦꯟꯅ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩꯗ ꯊꯣꯏꯕꯅ ꯑꯃꯁꯤꯅ ꯊꯥꯖ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯐꯖꯕꯗꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯑꯗꯣ ꯃꯣꯏꯁꯦ ꯁꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯆꯠꯈ꯭ꯔꯦ ꯊꯥꯅꯤꯟꯅ ꯃꯇꯣꯝꯇ ꯀꯩꯅꯣꯅꯦ ꯇꯥ ꯊꯣꯏꯕꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯃꯤ ꯃꯃꯥꯡꯁꯤꯗꯕꯣ ꯑꯁꯤꯕꯨ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥ ꯊꯣꯏꯕ ꯍꯥꯏꯔꯒ ꯆꯤꯛꯂꯝꯃꯤ ꯖꯦꯁꯤꯌꯥꯅ ꯄꯨꯟꯅ ꯊꯦꯡꯅꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯧꯅꯤ ꯑꯗꯣ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯕ ꯑꯣꯏꯅ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯀꯩꯅꯣ ꯄꯨꯔꯦꯟ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯗꯥꯏꯅꯦ ꯄꯨꯔꯦꯟꯅ ꯌꯥꯏ ꯆꯥꯁꯤ ꯑꯁꯨꯝꯅ ꯖꯦꯁꯤꯌꯥ ꯑꯃꯗꯤ ꯄꯨꯔꯦꯜ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯣꯏꯕꯅꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅ ꯈꯟꯖꯩ ꯖꯦꯁꯤꯌꯥꯅ ꯁꯤꯡꯖꯨꯁꯦ ꯐꯖꯅ ꯍꯥꯎꯏ ꯃꯁꯛꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯗꯣꯏꯔꯣ ꯊꯥꯅꯤꯟꯅ ꯏꯆꯦ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯏꯅꯦꯒꯤ ꯄꯣꯛꯐꯝꯒꯤ ꯁꯤꯡꯖꯨ ꯍꯥꯏꯗꯅ ꯄꯨꯔꯦꯟꯅ ꯅꯪꯗꯤ ꯀꯔꯥꯏꯗ ꯂꯩꯔꯦ
ꯍꯥꯟꯅꯒꯤꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤꯕ꯭ꯔꯥ? ꯖꯦꯁꯤꯌꯥꯅ ꯄꯥꯕꯨꯡꯅ ꯌꯥꯗꯗꯅ ꯂꯩꯔꯤ, ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯕꯅꯤ꯫ ꯊꯣꯏꯕꯅ ꯑꯣ ꯄꯨꯔꯦꯟ, ꯃꯥꯁꯨ ꯅꯪꯗꯧꯅ ꯀꯣꯏꯆꯠ ꯆꯠꯂꯤꯔꯣ? ꯄꯨꯔꯦꯟꯅ ꯅꯠꯇꯦꯕ ꯊꯣꯏꯕꯁꯤꯃ, ꯖꯦꯁꯤꯌꯥ ꯂꯥꯟꯅ ꯂꯧꯅꯨꯀꯣ, ꯌꯥꯝ ꯆꯝꯖꯕꯅꯤ ꯃꯔꯨꯞꯁꯦ꯫ ꯖꯦꯁꯤꯌꯥꯅ ꯀꯩꯁꯨ ꯈꯟꯗꯦꯅ, ꯑꯩꯕꯨ ꯃꯤ ꯌꯥꯝꯅ ꯊꯦꯡꯅꯔꯛꯇꯕꯗꯧꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯦ, ꯐꯣꯇꯣꯁꯨ ꯀꯥꯞꯃꯤꯟꯅꯔꯦ꯫ ꯖꯦꯁꯤꯌꯥꯅ ꯄꯣꯠ ꯆꯩ ꯈꯔ ꯄꯤꯔꯝꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯉꯔꯥꯡ ꯁꯤꯡꯖꯨ ꯄꯨꯐꯝꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯁꯤꯡꯖꯨ ꯌꯣꯜꯂꯤꯕꯤ ꯏꯅꯦꯅ ꯂꯩꯁꯥꯁꯤꯡ ꯑꯗꯨꯗ ꯇꯝꯃꯤ꯫ ꯂꯤꯟꯊꯣꯏꯅꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯔꯦꯟꯕꯨ ꯂꯥꯟꯅ ꯈꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯈꯨꯡꯒꯪ ꯅꯤꯉꯣꯜꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯄꯪꯕ ꯁꯤꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯈꯜꯂꯝꯃꯤ꯫ ꯃꯥꯅꯁꯨ ꯐꯣꯟꯗ ꯆꯪꯗꯨꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯄꯨꯔꯦꯟꯒꯤ ꯑꯦꯀꯥꯎꯟ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯂꯝꯗꯦ꯫ ꯖꯦꯁꯤꯌꯥꯒꯤꯗꯤ ꯐꯪꯂꯝꯃꯤ꯫ ꯖꯦꯁꯤꯌꯥꯒꯤ ꯑꯦꯀꯥꯎꯟꯗ ꯄꯨꯔꯦꯟꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯑꯇꯩ ꯅꯨꯄꯥꯁꯤꯡꯒꯤ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯑꯞꯂꯣꯗ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯍꯥꯟ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯂꯤꯟꯊꯣꯏ ꯃꯇꯣꯝꯇ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯊꯥꯖ, ꯄꯨꯔꯦꯜ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯀꯌꯥ ꯅꯥꯇꯩ ꯆꯥꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯣꯅ ꯈꯔ ꯍꯥꯏꯈꯣ, ꯊꯣꯏꯕꯗꯅꯦ ꯄꯥꯎ ꯆꯦꯟꯈꯣ꯫ ꯊꯥꯖꯅ ꯑꯃꯔꯣꯝꯗꯗꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯃꯃꯥꯟꯅꯕꯤꯕꯨ ꯑꯣꯏꯒꯦꯔꯥ ꯅꯨꯡꯁꯤꯅꯕꯕꯨ ꯑꯣꯏꯒꯦꯔꯥ ꯇꯣꯏꯗꯤ ꯇꯣꯏꯃꯜꯂꯤ꯫ ꯂꯤꯟꯊꯣꯏꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ, ꯂꯥꯛꯀꯅꯨ ꯍꯥꯏꯈꯣ, ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯒꯥꯏꯗ ꯑꯩ ꯑꯣꯏꯕ ꯉꯝꯃꯣꯏ꯫ ꯏꯃꯥꯅꯁꯨ ꯌꯥꯕ ꯅꯠꯇꯦ, ꯅꯈꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯏꯅꯦ ꯏꯕꯦꯇꯣꯟꯒꯤ ꯃꯥꯏ ꯌꯦꯡꯂꯒ ꯌꯥꯈꯤꯕꯅꯤ꯫ ꯑꯆꯧꯕ ꯑꯦꯛꯖꯥꯝꯒꯤꯅꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨ ꯌꯦꯡꯕꯤꯕꯅꯤ, ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯊꯥꯖꯅ ꯐꯔꯦꯁꯦ, ꯑꯗꯣ ꯖꯦꯁꯤꯌꯥ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤ ꯊꯕꯛ ꯇꯧꯖꯥꯠꯅꯣ? ꯃꯥꯒꯨꯝꯕ ꯑꯣꯏꯖꯥꯠꯂꯣ? ꯅꯪ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯈꯪꯉꯗꯤ ꯀꯔꯤ ꯕꯥꯏꯑꯣꯗꯥꯇꯥ ꯌꯥꯎꯏ ꯌꯦꯡꯉꯨ꯫ ꯂꯤꯟꯊꯣꯏꯅ ꯗꯥꯏꯔꯦꯛꯇꯔ ꯇꯨꯔꯤꯖꯝꯅꯤ ꯍꯥꯏꯕꯅꯤ꯫ ꯊꯥꯖꯅ ꯑꯣ, ꯑꯗꯣ ꯇꯥ ꯄꯨꯔꯦꯟꯁꯤꯁꯨ ꯀꯩꯅꯣ ꯊꯕꯛ ꯑꯃꯗꯤ ꯇꯧꯏ ꯍꯥꯏꯗꯨꯗꯤ ꯆꯨꯝꯖꯥꯠꯂ ꯈꯪꯗꯦ꯫ ꯂꯤꯟꯊꯣꯏꯅ ꯑꯗꯨꯒ ꯀꯩꯒꯤ ꯃꯥꯗꯤ ꯁꯤꯗ ꯑꯃꯨꯛꯀ ꯃꯩꯇꯩ ꯖꯒꯣꯏ ꯏꯁꯩꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯂꯥꯛꯏꯕ? ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗ ꯆꯠꯇꯉꯩ ꯑꯋꯣꯛꯄ ꯃꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯅꯍꯥꯟꯁꯨ ꯚꯤꯗꯤꯑꯣꯒ ꯅꯝꯃꯒ ꯂꯩꯔꯝꯃꯤ, ꯑꯩꯅ ꯀꯛꯊꯠꯍꯟꯈ꯭ꯔꯕꯅꯤ ꯃꯥ꯫ ꯊꯥꯖꯅ ꯑꯗꯨꯗꯤ ꯃꯤ ꯗꯔꯀꯥꯔ ꯂꯩꯕꯒꯤ ꯅꯝꯕ ꯑꯣꯏꯔꯝꯅꯤꯌꯦ ꯅꯪꯁꯨ꯫ ꯂꯤꯟꯊꯣꯏꯅ ꯌꯥꯗꯦ, ꯑꯩꯗꯤ ꯑꯝꯇ ꯌꯥꯗꯦ꯫